अहानबदा यामना मरुइब अपडेट खरा थमजगे बॉर्डर फेंसिंग कक्थत लंबगा मरी लेना मोलचाम पुलिस स्टेशन एफआईआर अमा लौखतुना थिगतपा हौख्रे असम राइफल्स ना ngमखै ngakpagi thodang loriba Indo Myanmar border paringi fencing kakta lambagi thodok asin Assam Rifles ta miyamna sauna wahang hangdarakli thasigi taraga mari amadi taraga manga giluna bahingda Sandel district ke khongjai block molcham police station konba new samtal mana ki LS jamnang phai village ki manakta laiba Indo Myanmar border pillar 62 amadi 62/2 gi manung dekhaba meter samaga kullom sangba border fencing ki makhong nifugotare rom kakta lambagi thodok ka mari lena molcham police station na FIR ama lokhatuna thigatpa hokrai hiramasi matang the press na phangma pawgi matung ina border fencing kakta lambagi thodok adu kanana karigi damak sa tharambanu haiba khangbo ngamtrabasu KNB PDF amadi manipur da base tawba Kuki village volunteer eastern zone ge apun ba lanmin sa tharamba yai haina singnari thodok thokpham da hen security forcing sanction duna thibu humbagi thabuk sathaba hokrai panbe abadi technopol district ki more police station na konba border pillar number 77 ki manakta leiba Assam Rifles ke camp amagi manak makta the border fencing makhung taraga manga kathalambagi thodok loidringai Sandel district ke border pillar 67 amadi 68 ke manakta leiba Sangpol village manakta hukiba sahi ge December ani ki numidang weramda meter sani rom ge border fencing kathalambagi thodok su laikre thodok adu thokraba matung mafam adu hana mathau tariba tarakatare chuba Assam Rifles ke mathakta BSF Washington Singsu deploy tawduna laikrabani adu December ani ge thodok adu ga mari lena police na FIR ama lokatuna thigatpa hugrabasu CNR be mioi amata phaba ngamdana leiringai serak asida Assam Rifles na mapung oiba thodang loduna ngak selba border pillar number 62 amadi 62/2 gi mafam singda amuk border fencing kaktat lambagi thodok thoklakibani India lenga ki Ministry of Home Affairs ki border management secretary Dr. Rajendra Kumar na lusingba mioi kangbu amana handak to Manipur da laktuna Indo Myanmar border paring the fencing khabagi thabuk fencing khabagi thabuk yengsil lamba thama phadringi amuk border fencing kakthal lambagi thodok asi thoklakibani India amadi China Pakistan amasung Bangladesh ta lon na border paring da kanglon kaina mitop sangba thingnaba kanna honarba su Manipur gi oina Indo Myanmar border paring asi yengsin binaba leitraba amagum leiri Indo Myanmar ngamkhai ngakna thodang piriba Assam Rifles na leina masak khangdana lamhen tu hen basing India gi national security ta singnaraktu na kanglon kaina mitop sangthok sangsen tawbo border fencing tatana kakthal pagi thabuk satharam libasi matau karamna no mafam adu da Assam Rifles na kari amata khaudrabara natragna una thadok khibra haibasi miyamna sauna hangnarakli aduga mathangi update asna kanglai pak ki arang bathawan mi chakte gi lokacharake Bonila amadi magi imung manung na tawramliba aran bathabuk singdu khudam sangdam galoina na laibak miyam the party na sapak phakpadagi thangal bazar gi SUO medicos pharmacy fawo drug license kaktat patana tana authority na kaktat krabani adubu KCP MTF ke kawba geng amana Bonila semduna masagi maran kupsinaba hotnaribadu laibak miyam se apang banate masagi namang thijaba oina thokani lupasi selna mamai chumlaga satkadaba lupna Bonila ta serak pibagi akaknaba matam leite nongmana traga nongma soidrabani masigi matangda aikhoina kanagumba amataga wayakhum tawbagi matam leite makhada uriba video asi semjin sajin bani haidoribra Bonila gi mayumda krim sarambagi mayek sengba video ni South Korea gi hanagi president Yoon Suk Yeol martial law thamlubagi damak chahi manga gi jail gi chairak phangkre South Korea gi hanagi president Yoon Suk Yeol martial law thamlubagi damak chahi manga gi jail gi chairak phangkre haina Seoul gi report amana phongdorakli ningsing baya badi hokiba chahi 2024 gi December thada matam adugi South Korea gi president oiramba Yoon Suk Yeol na martial law thamduna leiba asigi powari da amuwa kalitation khibani madugi matung da leiba asigi lengak sasan pairiba luchingba singna mahangna chathakhiba thawong adubu akanba mawong da yaningdaba phongdok pagaloina Fanaba kaya khonakibani ma ki thawong adu opposition party singna di shibagi chairak fawa pigedabani haina demand tawrakibani adubu kaina thangna chahi khara asida ma ki mathakta palakhiba casing adugi matangda yamna kupna thijin humjilaba matungda South Korea gi court amana mahak mara leire hairaduna chahi manga gi jail dat leinabagi chairak pirakibani court hanagi president Yoon Suk Yeol na phongdokhibada mahakna leiba asida martial law thamjinkiba adu matam sangna thamnabagi pandamda paikhatkhiba thabak nate supnagi leiba asida yegnaba leibak singna chatharakhiba pressure sing adu micham miyamda khanghanabagi damak paikhatkhiba thawrang amani loinana South Korea gi luchingba singi maraktasu famgi damak amana amabu namthanaba honariba pumnama adu khanghanabagi pandamda chathakibani haiki adubu court na leiba sigi thainadagi hauna chatnaduna lakpa chatna kanglon singpum namak mahakna thugaiki hairaduna chaira adu pirakibani hairi Indiana mathau tadaba khongchat pumnamak Israel da chattanaba Indian national pumnamak ta khangankre Tel Aviv ta Indian embassy na Israel da leiriba Indian national pumnamak ta missing nasingna leinaba amasung Israeli authorities amasung home front command na thokpa safety guidelines chetna ngaknaba advisory ama thokre embassy aduna Israel da mathau tadaba khongchat pumnamak toknabasu Indian national singda pautak pikre
X ta thagalakpa post amada embassy aduna haiki lamdam aduda oirakliba phibam adu yenglaga Israelda hojik leiriba Indian National Pumnamak missing nasingna leinaba amasung Israeli authorities amasung Home Front Command thokpa safety guidelines amasung protocol sing chenna ngaknaba pautak pikre emergency ama tholakpa matamda Indian National singna Embassy of India dagi 24/7 helpline telephone number singda contact torakpa yai haina makatana khanganki Times of Israel gi matung ina protesters sing amasung security force sing gi marakta khut thongnaba thodok singda chawrakna mi 3,000 dagi 12,000 hena siri haiba paw sing leibaga loinina Iran gi mafam pumnamakta makhatana protest sing kankhalakhibaga advisory adu tholakhibani yumsa kaisa numita External Affairs Minister S Joysankar na Iran gi Foreign Minister Syed Abbas Aragachi dagi telephone call ama fangki luchingba ani aduna Iran gi manung amasung akoibada oirakliba phibam adu khanakhi masigi mamangda Ministry of External Affairs na su makhataba notice thoktriba fawba Iran da chatanaba Indian citizen singda appeal tawba advisory ama thokhi AI gi matamni hairabasu technology asigi chapchaba mateng lobada matam changkhigani Artificial Intelligence AI gi matamni hairabasu technology asigi chapchaba mateng lobada matam changkhigani haina AI ga mari leinana thabak tawriba scientist singna phongdorakre panba yabade hojik chawkhalaba leibak sing khakta natana chawkhalakliba leibak singdasu AI sizinaduna kanaba lawnaba honari adubu report asigi matungina hojik leiriba AI gi fibam asi yamna thajaningai oiba haibadu leitri matam amada AI na miyoi pumnamaki thabak mahut sinkragani hainaramba wafam adu chahi kharagi matungda tumlakpadi yai adubu hojikmaki oinadi matam adu lakpada chahi kaya amadi changkhigani hairi tasengnamakti AI gi mateng lawduna thabak tawbada pung amadagi na taret fawbugi matam kanba ngami adubu chada 40 di makhoi gi tawrakliba thabak aduda semdok sadokpagi tangai fadabalai nungti numit khudingi AI sijinnaba miyoi singna phongdorakhibada atenba matamgi manungda AI da thabak suhanba ngamlabasu chamadi makhoida thajaba thamba yaroi haina phongdorakhi anaba fawba robot sing scientist singna khudakta paukhum piba miyoi baga manaba unsa puthokre Imung manunggi oina pangthokpa thoram amada mai sijinnabagi asaba stove ama soklure haina khalasi maduda kari thoklibano haibadu nahakna tasengna khangdringagi mamangda fawba nahakna nahaki khut adu khangawdana chingthokani masigi athuba thaba asi thoklibagi maram asi nahaki unsada yawriba chaina fawba khangnabagi sensor singna nangi spine da signal sing tharakpa maduna brain gi thabak amuk ngaiba tawdana reflection ama thohan badagini hojik scientist singna sokpa amasung naba fawon bangamba amasung pakhum khudakta pi bangamba advanced artificial skin piduna robot singi damak manaba tawbangamba sing puthoklagli City University of Hong Kong gi researcher singna hai hojik ki robotic e-skin asi human nerve system na ithil piba structure amada yumfam oibani masina robot aduda khajiktang sokpa fawba khangmangam hali anaba amasung sokpa identify tawi khudakta local reflex response sing pi amasung modular components singi khuthangda thuna semjinba ngamhali achamba wahaida hairaga anauba robotic skin asi miyoibagi skin ga manana thabak tawi masina khajikhak sokpa hena sapu kanba khudong thiningai oiba contact detect tawba ngami madu robot aduna anaba chaina oigna phongdok I magi local reflex system adugi matengna robot aduna magi mapung oiba computer dagi pautak singi mathau tadana khudong thiba adudagi thuna handoi technology asi ngasi sizinariwa ayamba robot singi thabak singdagi yamna khenai robot kaya amadi sokpa khangnabagi sakti amata yaude aduga matau khara tawba ngamba singna supnagi achumba pressure khaktama khangi asigumba robot singna self protective reflexing laite system asida sokpagi pau adu ahanbada software aduda chatki madu mafam adu khongthang analyze tawi madugi matung pigada pakhum ama lepi process asi factory singda asoi angam thoktanaba khajinbagi leiba manungda thabak tawba robot singi chanaba yai adubu miyoiba singa yamna naksinana thabak tawba humanoid robot singi damakti masi matik chade miyoiba singa manadana robot sing makhoi masamak asok apandagi fahanba ngamde adum oinamak khwaidagi faba pambaidi athuba amasung araiba repair ni haina scientist singna hairi makhoi gi matung ina anauba screen asi na sokpagi signal singbu neural like pulse singda onthoi amasung anaba fawbaga protective reflexing thabak tawhalaki ate akai thokpasu skin asina detect tawba ngami amasung soklaba mafam adu magi modular design gi matengna thuna mahut sinlakpa ngamali masina takpadi sokpa panba ama miyoi bana fawriba adugumna robot aduna magi skin da soklai haiba pau adu khudakta fangi haibani skin adugi apikpa modular khudingna madu chumna thabak tawri takpa low frequency signal amathai skin adugi
saruk ama yatlaga segairaba natraga soklabadi signal aduda apanba pi amasung sokliba mafam adu khudakta robot aduna khangi. Amerika gi lan gi jahaz Iran tamna thousand bahukre pung kunmari gi manungda landarakpasu yari. Iran tamna Amerika gi lan gi jahaz thau bahaurakre pung kunmari gi manungda President Donald Trump na Iran da landarakpasu yai haina expert singna phongdurakli. Report asigi matungina Amerika gi lan gi matik mayai leiraba USS Abraham Lincoln Carrier Strike Middle East tamna lakre Iran na ihau hauba miyoi chamanga rom thauri yanduna hatkani haina tawramba phireb adu tokibadagi Amerika na Iran da landagani haina thawrang lambado hojik makki oina leptuna leiri adu bukaramba matamda Amerika na Iran da landagani haibadudi chapchana khangma ngamdri karigumba Amerika na misal sizinaduna Iran da landaraklabadi China amadi Russia gi Makhoida leiriba air defense system HQ-9B amadi S-400 sizinnarakpa yai maduna air defense ani asigi matik mayai chapchana khangba ngamnabagi asengba tanja ama phangba ngamlagani tasengnamakti India amadi Pakistan ga soknakiba landa Pakistan na kapsilakiba matik mayai leiraba misal sing adu S-400 air defense system sizinaduna India na mai paknang kapthaba ngamkibani adubu Pakistan gi oinadi makhoina sizinnariba China gi air defense system HQ-9B nadi India na kapsilakiba misal sing intercept tawba ngamkidabagi record laikibani Iran na sizinnagadariba air defense system sing asigi asengba parikya Amerika na landarakadariba asida lauraba yana leire fibam asi urakpadagi Pakistan na chauna mingchat thikraba China gi air defense system HQ-9B asi matau karamna thabak tawrakadagi haiba China gi luchingba singna hojiktagi hauna pakhanakre Amerika gi President Donald Trump na phongdorakiba wafam adugi matung ina thabak oina chatharaklabadi tasengnamak Iran gi oinadi yamna chauna mangjaba haibadu oirabi yai loinana China na hojik Taiwan da attack chathanaba tharangliba asidasu makhoi gi leijoriba air defense system HQ-9B asida yamna achawa thajaba thamlibani amaramda Iran da hojik hauriba ihau asida miyoi lising taragani thoi hatkre haiba pau lakpadagi kham thengna khoi saunaraba President Donald Trump na Iran da landanabagi chapchaba firef laukibani European official singna phongdorokpa report amagi matung ina pung kunmari gi manungda Iran gi konung Tehran da landabada yai hari karigumba European official singna phongdorakliba wafam asina achumba oirabadi leiba anigi marakta achoba lanjau thokpadi soidre maramdi hauji Iran asu America na hek landarakpa khut thanba yanabagi lan gi thawrang pumnamak sem saduna leikrabani Expert singna phongdorakpagi matung ina handaki lan asida yamna chauna khenaba amana mamangda America amadi Israel na landarakhiba matamdadi Iran gi miyamna government support tawkhibani Russia amadi Britain leiba anigi marakta ungkhanabagi chang atiapakna wangkhalakre Russia amadi Britain leiba anigi marakta ungkhanabagi chang atiapakna wangkhalaktuna Moscow da leiba Britain gi embassy gi official sing thadoktuna lakre haina report amna phongdorakli Britain gi secret agency gi maikaidagi phongdorakhibada Russia na chatharakhiba thabak thoram sing adubu yaningdaba phongdokladuna fireb asi lawrakhibani Russia na Britain yauna NATO gi leibak singda landaraknaba thawrang toriba pumnamak Britain na adumak yamna mayek singna khangi loinena Russia na Britain da sirakliba maral sing yumfam yaudabani haina su phongdorakhibani ningsing bayabadi haukiba chahi 2025 ki March thada Russia da leiba Britain macha singna arunathuk ki oiba pau kya Russia dagi lauthok tuna Britain da pi ki haibagi maral sirakhibani adubu Britain gi maikai dagi di Russia na sirakhiba adu yumfam yaudabani haina claim tawrakhibani Russia amadi NATO gi manung chana yauriba leibak singi marakta ungkhatna duna lakhiba si anabu wafam amadi nate hauji Ukraine ga akan mongda lan soknariba Russia na kariguma lana singamba thoklabadi thangnaba mikupta NATO gi leibak singda amuk Russia na landanaba planning tawri haina expert singna phongdorakhibasu leikrabani Russia gi President Vladimir Putin na NATO gi leibak singda landararoi haina iraga pigi haiba phawba phongdokhiba leikrabani adubu NATO gi leibak singna Russia da kariguma makhal amatagi thajaba amata leite loinena Russia na NATO gi leibak singda matam amata da hekta landarakpa yabagi akiba leibana NATO gi leibak singna hojiktagi hauna lan gi thaurang paikhatpa haukrabani masigi mayek laraba khudam haibabu Britain Spain France Poland na chingba leibak singna makhoi gi defense budget ki senpham hengathankibaga loinena lan gi khulai pak sana leishinbagi thabak chathaba haukrabani masida natana makhoi gi citizen sing dasu lan gi training piba haukrabani hanisu report asina makha tari Namatana PM Netanyahu ga photo naminaba pamdre fidan Israel gi Prime Minister Benjamin Netanyahu United States ki wangmadagi hena chatpa ngamlibra haina Turkey gi Foreign Minister Hakan Fidan hanglakhibaga loinena mahangna ngamlabadi Greece ta lau haina singnaba wafam sing thamkre Hakan Fidan makha tarduna hai Israel gi PM Netanyahu gi military policy singna Gaza yauna tongan mafam singda paktak miha chathaba amasung mangta khanba sina PM Netanyahu bu malengi leibak singa totna tina ningdre haina phongdokhibaga loinena kanaguma mioi amatana mahaka punna photo naminaba pamdre Istanbul da pawmi singda phongdokhiba warol amada Fidan na malemda leiriba leibak singa Israel ga makha tana mari thamnaba pamde haina su makha tana phongdokhi aduga aroibagi update asina thangkok ko ba kuki leader amma laikhidre haina kanglai pakepun bukholau namte tubini